Hello guys, welcome back to my channel. Ngasi aina haijagdriba si mangda awangba mafam amadegi tarakpa adubuneba. Mangda awang mafam dei tarakpa si chingdegi ondharakpa yai adagi awangba steer degi ondharakpa yai tarakpa yai adugumba singduneba. Asisi karamba matamda oigali haiba matamda punsida insecurity feel tawrakpa aduga punsida isagi control manglakpa akiba ama isaga loinana chatli. Punsi amada control tawba ngamdaba manage tawba ngamdaba punsida stability thamba darkar oire habegi message suneba aduga isagi akiba ama laibagi tawriba thabak tuda ifat thadarba matungdasu asije kanagadra kanaroidra haina khanbagi chingnaba aduduneba haidi sije punsigi da oibe yai relationship da oibe yai thabakki mafam da oibe yai ekoina fail oiradra ekoina pamliba panthungdu yawba ngamaroidra haina khanba adugumba singduneba aduga pot khuding ma control tawbagi mahutta ekhoi gi khutta leiba adu tang tawba ekhoi khutta leitaba potudi control tawna bu hotna bai saruk pudi let go tawbi khiba ko aduga opportunity kaya miss tawrak pa yai haibagi shu message amane ba habedi opportunity kaya miss tawba habedi ekhoi wrong decision lawrak pa gumba adugumba singdo ekhoi na kaina ma thaba ma tawram daida phajana khantharaga tawba ma darkar oire habegi message neba. Thank you guys for watching my video. Please subscribe my channel and do likes and comments.